Hello मैम ngasisu RR Pazene yamna nungairaba movie ama puduna lakle movie sigi mamingna The Creator film asi 2023 da putokkiba science fiction amadi action da based over movie amani film asi gi panbiaba rating khara pallabada IMDb rating da 10 gi manungda 6.8 Rotten Tomatoes na 66% phangi film asi nanba matamda $80 million sangki aduga film asina tankiba apunba box office ki senphamna $104 million tanki hairi masina takpadi film asi paisa yamna tankre haibani aduga mayamda karigumba amta haijaramge madudi Incredible Story Manipuri haiba channel asi horror story liduna thagatpa channel amani channel asi dasu yamna nungai raba horror gi wari kya ama yawbani mayamna channel asi da sangbiduna nungai raba wari sing asi tabiramu channel asi gi link adusu aina description da apsaramge aduga film asi gi samlakpa wari khara hairabadi American singna misak amabu makhoi makhada thamaga makhoi thabak kya taholami haiba misak aduna tawriba thabak sing adu afabane haina khalami adum oinama American sing aduna mahakpu sijinaba oirami machi khangaba matungdadi mahaki nupi amadi mahaki nusiba masadu kaina khirami asumna mahakna thawai nungai tabadagi American singi thabak adu tawbo to khirami madugi makha tarakpada American sing aduna mangonda kaidorokpa haiba dudi film asi yengdanadi khangaroi adudi mayam matam mangandabida The Creator haiba film asi gi asengba wari romdoina mai onselasi film asi 2065 ki matam amadagi horai matam asida American gi army singna AI singi makok oiba nirmatabu thiraga hatnaba honarami makhogi AI gi makok asi New Asia da lei haiba si makhoina khangami madudagi makhogi army kangu kharak punjalaga nomad hariba mafam asida laami nomad haibadi space station amani sauraba misal kya thadaraktuna achoubo lebak kya mabusu mikup kharada thugaiba ngamibani mathangi sinda aikhoida Joshua kauba nupa amaga mahaki pregnant oiraba wife aduga aikhoida uhalai mahaki pregnant oiriba nupi asigi mamingna Maya haina koromi makhoi ani asi New Asia gi base amada yum masa masaduna yamna nungaina hingami makhoi ani gi love life asi yamna nungaina leibo oirami asumna makhoi anina nungaina leiringai tanja asida nongmai kya kapagi makon tara ami madudagi Joshua du hawgalaktuna mahaki artificial gi oiba makhong makhut sing adu hapchala ami aduga mahak mapanda thokhirami matamasida makhogi AI oiba civilian kangu oduna American ama phaduna pusala ami makhoina army adubu yamna tamthina phuduna wahang pahong kya toromi adubu army aduna di makhoi myamna hangiba wa sing adugi pakhuma mata piramde civilian sing adugi commander aduna asumna haira ami American gi army singna aikhoibu thiba phangkre madudigi commander aduna order tawduna asumna hairami makhogi civilian sing adu botol oina tongkhatnaba masigi matungda Joshua na mafam asida laami mahakna laiba matam asidadi civilian gi army sing adu hi aduda loina tongduna chakhrabani matam asida mahakna American army aduga mahakka wari sanarami masida ikhoina khangi Joshua hairiba nupa asi civilian sing asiga leminaba tarabasu mahakse undercover oina American sing adugi agent oina leibani haiba asi aduga Maya hariba mahaki nupi adu AI sing adugi leader oriba nirmata hariba adugi machanupi orami mafam asida Joshua na AI adugi machanupi Maya ga luhongduna makhogi information sing adubu loina khangtoknabagi damak leibo orami masigi matungda Joshua na America gi miyo sing aduda paw phawkirami madudi AI gi makok oriba nirmata hariba du mafam asida leite haina haikirami somdana makhogi civilian kangbu amadi American sing aduga lan tawadu lepamde hariba tanja asida Joshua gi tungda mahaki nupi Maya du leptuna leirami matam asida Maya na loina khangami madudi mahaki nupa Joshua na mahaki manakta leiraga tawriba ronba sing aduni maram masina Maya na yamna sawbuga loinana makutta nongmai ama paiduna mahaki nupa Joshua dubu hanaba toromi hariba mata asida Joshua na mahaki nupi Maya da gyan tanaba wari kya lige toromi adum oinamak mahaki nupi Maya na di mahaki nupa Joshua na hariba sing adu amatta taramde maram masidigi Maya adu Joshua bu thado omduna civilian sing na tongiba hi adu da tongkhatkirami hariba tanja asida ngasai mamangda ulakkiba nomad hariba space station adudagi yamna sauraba misal ama thadoroktuna Maya amadi civilian sing aduna tongiba hi adu da taselami masina maram oiraga Maya amadi civilian sing adu mafam asida sirami masigi matungda ngasidagine chahi 5 gi matunggi sin ama mu ulai hariba matam asidadi Joshua hariba nupa asi mahaki nupi Maya adu sikhibana maram oiraga mahak mathwai nuaitana leirami hariba matam asidadi Joshua du army dagi resign tawduna phabo leirami
ꯑꯗꯨꯒ ꯖꯣꯁꯨꯋꯥꯅ ꯒ꯭ꯔꯥꯎꯟ ꯖꯤꯔꯣꯗ ꯐꯠꯇ ꯍꯥꯎꯊꯤ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯀꯌꯥꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥ ꯑꯗꯨꯕꯨ ꯃꯤꯁ ꯇꯧꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯖꯦꯅꯔꯦꯜ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯀꯔꯅꯦꯜ ꯍꯣꯕꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯖꯣꯁꯨꯋꯥꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯀꯔꯅꯦꯜ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯖꯣꯁꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯤꯔꯃꯂꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯃꯦꯗ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯉꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯦꯝꯃꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯕꯗꯤ ꯅꯠꯇꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯦꯝꯃꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯕ ꯇꯥꯔꯕꯗꯤ ꯑꯃꯦꯔꯤꯀꯥꯟ ꯑꯃꯗꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯅꯔꯦꯜ ꯑꯃꯗꯤ ꯀꯔꯅꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯖꯣꯁꯨꯋꯥ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯖꯣꯏꯟ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯀꯔꯅꯦꯜ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯖꯣꯁꯨꯋꯥ ꯑꯗꯨꯕꯨ ꯑꯥꯔꯃꯤꯗ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯅꯕ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯤꯔꯃꯂꯥꯒꯤ ꯂꯦꯕ ꯑꯗꯨ ꯖꯣꯁꯨꯋꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯗꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯖꯣꯁꯨꯋꯥꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗ ꯖꯣꯁꯨꯋꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯃꯠꯇ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯅꯦꯜ ꯍꯣꯕꯦꯜꯅ ꯖꯣꯁꯨꯋꯥꯗ ꯚꯤꯗꯤꯑꯣ ꯑꯃ ꯎꯠꯂꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯣꯁꯨꯋꯥ ꯑꯗꯨ ꯃꯍꯥꯛꯅ ꯑꯥꯔꯃꯤ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯑꯥꯔꯃꯤ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯇꯤꯝ ꯑꯃꯕꯨ ꯅ꯭ꯌꯨ ꯑꯦꯁꯤꯌꯥ ꯇꯝꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯀꯔꯅꯦꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯌꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯏꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯕ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯨꯋꯥꯅꯗꯤ ꯍꯥꯏꯔꯤꯕ ꯂꯦꯕ ꯑꯗꯨ ꯃꯊꯛꯇ ꯁꯥꯕ ꯅꯠꯇꯦ, ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯁꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯈꯨꯟ ꯃꯆꯥ ꯑꯗꯨꯗ ꯆꯪꯉꯒ ꯂꯦꯕ ꯑꯗꯨꯒꯤ ꯆꯪꯅꯕ ꯂꯝꯕꯤ ꯑꯗꯨ ꯍꯪꯉꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯂꯦꯕ ꯑꯗꯨꯒꯤ ꯆꯪꯐꯝꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯑꯝꯗꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯪꯉꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯑꯃꯦꯔꯤꯀꯥꯟꯒꯤ ꯁꯣꯜꯖꯔ ꯑꯃꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯂꯦꯕ ꯑꯗꯨꯒꯤ ꯂꯩꯐꯝꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯦꯔꯤꯀꯥꯟ ꯁꯣꯜꯖꯔ ꯈꯔꯅ ꯂꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯕꯨ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯁꯨꯋꯥꯅ CCTV ꯀꯦꯃꯦꯔꯥꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥ ꯑꯗꯨꯕꯨ ꯂꯩꯕ ꯎꯔꯝꯃꯤ꯫ ꯖꯣꯁꯨꯋꯥꯅ ꯈꯪꯉꯝꯃꯤ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯦꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯕ ꯑꯁꯤ ꯃꯈꯣꯏꯅ ꯍꯦꯛ ꯇꯧꯔꯒ ꯍꯥꯡꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯁꯨꯋꯥꯅ ꯂꯦꯕ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯔꯒ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯕ ꯂꯦꯕ ꯑꯗꯨ ꯍꯥꯡꯇꯣꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯑꯃꯦꯔꯤꯀꯥꯟ ꯁꯣꯜꯖꯔ ꯑꯃꯗꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯣꯁꯨꯋꯥ ꯑꯗꯨꯗꯤ ꯂꯣꯀꯔ ꯍꯥꯡꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯖꯣꯁꯨꯋꯥꯅ ꯑꯁꯨꯝ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯦꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯔꯣꯕꯣꯇꯤꯛ ꯑꯣꯏꯕ ꯁꯤꯚꯤꯂꯤꯌꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗꯒꯤ ꯖꯣꯁꯨꯋꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯇꯨꯅ ꯖꯣꯁꯨꯋꯥꯗꯨꯕꯨ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯁꯨꯋꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯥꯏꯟꯇꯤꯁ ꯅꯨꯄꯥ ꯑꯗꯨꯅ ꯔꯣꯕꯣꯇꯤꯛ ꯑꯣꯏꯕ ꯑꯉꯥꯡ ꯃꯆꯥ ꯁꯤꯚꯤꯂꯤꯌꯟ ꯑꯗꯨꯕꯨ ꯂꯦꯕ ꯑꯗꯨꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯊꯣꯡ ꯑꯃ ꯍꯥꯡꯇꯣꯛꯇꯨꯅ ꯂꯦꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯂꯦꯕ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯅꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯍꯧꯔꯤꯕ ꯑꯃꯦꯔꯤꯀꯥꯟ ꯑꯥꯔꯃꯤ ꯈꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯣꯀꯦꯜ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯟꯒꯤ ꯁꯣꯜꯖꯔ ꯑꯃꯒꯤ ꯃꯅꯒꯟꯗ ꯕꯣꯝ ꯀꯥꯞꯄꯛꯇꯨꯅ ꯅꯥꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯜꯖꯔ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗ ꯕꯣꯝ ꯅꯞꯄꯦ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯇꯨ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗ ꯅꯞꯈꯤꯕ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯉꯤꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯔꯝꯃꯤ꯫ ꯖꯣꯁꯨꯋꯥꯁꯨ ꯂꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯑꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯅꯌꯥꯝ ꯊꯤꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥ ꯑꯗꯨ ꯊꯤꯕ ꯐꯪꯉꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯃꯦꯗ ꯍꯥꯏꯅ ꯈꯪꯅꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯝꯂꯕ ꯔꯣꯀꯦꯠ ꯀꯌꯥ ꯊꯥꯗꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯑꯃꯗꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ
Joshua adu hi amada hiptuna lerami haibadi mahakse wantharubadagi gyan tarakpani haibani. Hariba matam asidadi numidangi matamda mahakna thengnakiba angang nupa macha adu mahaki manakta lerami. Joshua na angang nupa macha adubu mahaki manaktagi chatkinaba hairami. Adubu angang nupa macha adudi mahaki manaktagi chatlo haiba yaramde. Ja asida Joshua na makhoigi lanmi ma soktuna leiba adu urami. Madudagi mahakna soiba lanmi adubu mafam asida leiba jom macha amada pusanduna changa ami. Angang nupa macha adudi Joshua gi matung adum inaraktuna makhoina changiba yum adagi manungda changaga nupa macha adu sofa amada phamaga yum asigi manungda leiba TV ma yengduna lerami. Angang nupa macha aduna asumna tawba si uba matamda Joshua adu yamna sawbana maram oiraga TV adu khudakta muthalami. Madudagi angang nupa macha adu khitang laptakna phamami. Hariba tanja asida TV adu mathanda on tawrami. Masi uba matamda Joshua adu yamna angakpa phawrami. Madudagi thindaba tawduna Joshua na makhoigi Colonel Howell aduda call tawduna asumna hairami. Aikhoigi nomad hariba space station asibu thugaigadoriba si angang amanani. Mahagasi yamna sakti leiba powerful oiba angang amani hainasu hairami. Aduga angang adusu hojik aigi nakta lei. Wayesi taba matamda Colonel Howell aduna Joshua da asumna hairami. Angang adu hojik khudakta hatu u haina. Colonel Howell na angang adu halo haiba tarabasu Joshua na angang adu budi halamde tanja asida angang nupa macha aduna tetu ama yektuna mangonda ula ami. Hariba tetu si uba matamda Joshua adu yamna angakpa phawrami. Maramdi angang asina yeklak iba tetu asi mahaki nupi mayadasu yekpa tetu ama oibanani. Adudagi Joshua na angang aduda mahaki nupi mayagi photo adu ulaga maya adu karaida lei haina hangami. Angang aduna asumna haira ami. Hariba nupi asidi Gyandeng hariba mafam aduda leibani. Hariba tanja asida civilian gi local police sing aduna makhoina leiriba jum adubu loina koshelaga attack tongnaba torami. Joshua nasu makhoigi asokpa army amadi angang duga loinana gari aduda hapchalaga makhoi mafam asidagi chatnaba torami. Adubu gari adudi thawba yaramde tanja asida local civilian police sing aduna makhoigi mafamda bom ama langselaami. Adubu mafam asida leiramba hui amana bom adu chiaga local civilian police sing adugi manakto ina pusenduna changkhirami. Bom adu pokhairakpana maram orga local civilian police sing adu mafam asida sokpa amadi siba kya torami. Start tawba yadana leiriba gari adu angang adugi sakti sizinaduna mafam aduda start tawba yahalami. Madudagi Joshua na gari adu start tawraga mafam adudagi chatkhirami. Makhoi sing adu lambida gari adu adum thauduna lakpa matamda makhoigi gari adu yaraamde. Atang asida Joshua na porakpa mahaki friend soldier asokpa dusu mafam asida sikhirami. Madudagi Joshua amadi angang nupa macha makhoi ani gari adugi makhada kumtharaaga lambi aduda lakpa gari amada tongkhatuna makhoi mafam amada chatkhirami. Joshua na angang nupa macha adugi maming adu Elfie haina kawirami. Somdana Colonel Howell na asum lakpa matamda ngasai Joshua amadi mahaka chaminakiba lanmi aduna tongamba gari adu makhoina urami. Gari adugi manungda mahaka lakminaba lanmi adu su siduna yauraga lerami. Aduga Colonel aduna siduna leiriba soldier asigi mind asi makhoina clone tawduna haibadi mahaki brain asida chip ama hapchanduna mahaki haksang adu robot ki form do onthoami. Aduga Colonel aduna Joshua na chatkiba lambi adu karaidano haina hangami. Soldier aduna su Joshua amadi angang nupa macha makhoi ani adu city amada chatkibani haina hairami. Somdana Joshua amadi Elfie makhoi ani adu car aduda lotna tongduna city aduda chalami. Makhoina sum lakpa matamda lambida army khara thengnarami. Hariba army sing aduna gari adu check torokpa matamda angang nupa macha adu thengnarami. Madudagi angang nupa macha adugi makokto upiba topi adu lokthoknaba hairami. Adubu Elfie na mahaki sakti sizinaduna mafam asida ngaliba light sing asi loina mulhalami. Mai mutpa sigi tanja yengduna makhoi sing adu mafam asidagi gari adu yamna kanna thauduna chatkhirami. Haujikti Joshua amadi Elfie makhoi ani city adu yaurami. Makhoi na city adu yaurpa matamdadi makhoi ani gi photo asi mafam kunimakta thetuna makhoi ani bu wanted lauthoktuna leirami. Adudagi misak amana makhoi ani sibu singnabadagi army sing adu da call toromi. Matang asida Joshua su mahaki thainagai friend ama thengnarami. Friend asigi mamingna drill haina koromi. Mahak se makhoigi force aduda mamangda hana commander oiduna leramboirami. Adubu hojikti mahaki mamanaba drill asi AI haibadi robot sembagi thabak tawduna lerami. Masida Joshua na mahaki friend drill da sumna hairami aigi nupi maya adugi masak mong manaba version kaya ama aigi mitta ui. Adubu asengba maya aduna karaida leramgani haibadu nahakna mukta yengbiyu hainasu hairami. Asengba makidi mamangda Joshua na mahaki nupi maya aduda ring ama pirami. Hairiba ring asi tracker amani
हारिबा ट्रैकर असी ड्रिल की मनाक्ता लेबना मरम ओरगा जोशुआना ड्रिल की मनाक्ता लाक्पो ओरमी मदुदगी जोशुआना मा की फ्रेंड ड्रिल अदुदा अंगांग नुपा मचा एल्फीगा उनहलमी जोशुआना मा की फ्रेंड ड्रिल अदुदा अंगांग ओरिबा एल्फी असी इलेक्ट्रॉनिक की ओइबा पोसक असी अरापा मफमदा लेरबसु महांगना कंट्रोल तौबा ngami ड्रिल नसु अंगांग असी उबा मतमदा अंगकपा मफारोमी अदुगा ड्रिल ना सुमनसु हाइराअमी असिगुमलबा अंगांग असिदी अइना ममांगी मतमदा अमुक्तसु उखिदरी ड्रिल ना अमुक्कसु असुमना हाइरामी एल्फी की पावर असी कुइरगा कनबा अदुम हेंकलकनी अदुबु नोंगमदी महाकी पावर असी कनामतना थिंगबा ngamdaba नुमित अमसु यारोकनी मदुदगी ड्रिल की गर्लफ्रेंड आमी कामी कौबा नुपी अमना एल्फी अदुबु का अमदा पुसनखिरमी अदुगा मखोय अनी अदु कादुदा टीवी येंगदुना लेरमी अंजा असिदा मफम असिदा पुलिस के लाक्तुना मखोयने लेरिबा जुम अदु क्वेश्चनलबा मतुंगदा ड्रिल के गर्लफ्रेंड अदुबु मफम असिदा हातोक्तुना एल्फी अदुबु फारगा पुखिरमी मतम असिदा पुलिसिंग अदुना एल्फी अदुबु फारगा पुद्रिङै मतम अदुदा जोशुआना मफम असिदा मतम चाना लाक्तुना पुलिसिंग अदुबु लोइना काप्तुना हातोमी तौदो असि थोकपना मरम ओइरगा सिविलियन ओइरबा ड्रिल की गर्लफ्रेंड अदु मफम असिदा सिरमी हारिबा तंजा असिदा मफम असिदा अतोपा पुलिस के अमसु लाअमी अदुम ओइना मखोयना मफम असि यौरक्त्रिङै मतमदा जोशुआ एल्फी अमदी ड्रिल मखोय अहुम मफम असिदगी गाड़ी तोंगदुना चटखिरमी सोमदना कर्नेल होवेल अमदी जेनरल मखोय अनिना जोशुआ अदुबु थीबा सुम लाक्पा मतमदा मखोयना लेरंबा ड्रिल की बिल्डिंग अदुदा यौरअमी असिदा मखोयनासु ड्रिल की गर्लफ्रेंड सीदुना लेबा अदु मखोयना थेंगनरमी मतां असिदा ड्रिल की गर्लफ्रेंड की नुपी की मको अदु मखोयना पुदुना मखोयगा लोइनना लाअमी सोमदना जोशुआ एल्फी अमदी ड्रिल मखोय अहुमना मयागी रिंग अदुबु ट्रैक तौदुना मखोयना जोशुआ की हानगी युम अमदे यौरअमी मखोयना युम अदुगी मनुंगदा संगपा मतमददी मयादी लेरमदे अदुगा रिंग अदुबुदी मफम असिदा लेरमी मफम असिदा एल्फी की मियोय लाक्तुना एल्फी अदुबु फादुना पुरगा चटखिरमी अदुगा माकपु फानबा होनबा मतमदा मखोयसिंग अदुदा अटैक तौबा मतमदा ड्रिल अदुदी मफम असिदा सोक्तुना लेहौरमी मांगना सुमना यामना थीना सोक्तुना तादुना लेबा मतम असिदा जोशुआदा ड्रिलना सुमना हाइरमी मदुदी निर्माता हाइरिबा असि कनामता नते नाहकि नुपी मया अदुनी चही मंगागी ममांगदा नवोंदा अटैक तरोखिबा अदुसु महाकनानी अमेरिकन सिंगना नवोंदा हाइरिबा वरिसिंग असि लोतुना थंबनी करिगी लोलिबनो हाइबगी मरमदी नाहकना मया अदुबु यामना नुंगसिबगिनी हाइरिबा वाइसिंग असि जोशुआदी थाजबा अमता ngamamde सोमदना सिविलियन के आर्मी सिंग अदुना एल्फी अदुबु फादुना पुरगा चलमी सोमदा जोशुआसु वानथराअमी महाकना सुमना वानथदुना लेरिङै तंजा असिदा महाकि वखंदा करिगुम्बा अमा उराअमी मदुदी महाकि नुपी मया अदुगा महाका इहान हानबा थेंगनखिबा मतम अदु महाकि वखंदा अदुदा निंगसिंगाअमी मता असिदा मयागी मपादुना मयादा एआई की मरमदा ताकपी तंबीबा अदु महाकना लोइना उरामी मतम अदुदा वार लाक्पना मरम ओइरगा मयागी मपादु मफम अदुदा लेरमदे मरम असिदगी सिविलियन सिंग अदुना मया अदु योखिबा ओइरामी मदुदगी मियोइबा सिंगदगी मखोय सिविलियन सिंग अदुना मया अदुबु यामना नुंगसिना योकपिरखिबा ओइरामी जोशुआना मेकअप थोरकपा मतमदा हाइबदि ज्ञान तारकपा मतमददी महाकसे जेल गुम्बा अमगी मनुंगदा फाजनदुना लेरमी मता असिदा जोशुआदा मखोयगी मी ओइरिबा होवेल अदुना सुमना हाइरामी ngasidigine sahi chani gi mamangda nuclear bomb pokhaihankiba adu makoi civilian singna tawba nate aikhoina soibadigi pokhaikhibani haina hairami adubu american singna madugi asoiba adubu robot sing aduda haibadi civilian sing aduda taisan boirami adubu aikhoi asi yengnaba manate lana si lorba matungda aikhoisu miyobe singa yamna nuksina hingminaba adu pami asumna wari sanaringai matamasida mapanda haruna kanagumba magi lawbi makhon tarami Haruna yenguba matamdadi nomad na makoigi base asida attack torokpo oirami matang asida LP laktuna jail dongna tongba lok achauba du mahaki sakti sizinaduna hangtomi Joshua du mathwai hingnabagidamagta ising aduna chongthaduna leirami tanja asida LP gi kangbu sing aduna nongmai kya ising aduna kapthara ami hariba matam asida makoi sing aduna Joshua du siramagani haina kalami adubu Joshua dudi jahas adugi makhada naptuna leirami aduga Harun hariba misak aduna LP adubu makoi gi safe city tana puduna chatkirami LP amadi Harun makoi na chatkiba safe city aduda Joshua dusu lona inara ami Joshua na mahangna urami madudi mafam asida civilian sing amadi miyoiba singa yamna nungsinana leiba adu masida sunate mafam asida robot kaya amasu leirami hairiba robot sing aduna angang kaya basu lairik takpi duna leirami numidangi matam yorokpana maram oiraga mafam asida leiriba robot sing adusu charge tawnabagidamak loina tumduna leirami hairiba tanja asida Joshua adu Harun gi manakta laktuna Harun adu op tawsalamaba matungda mahangna LP adubu puraga chatkirami
Aduga Joshua amadi LP makoi ani du chenabagidmakta jahaz macha ama tongduna leirami tanja asida mafam asida alarm kya ama khonga ami masida makoina khangi madudi American singna yam charuba teng kya poraktuna civilian sing asida attack tawgadore haiba si lakliba teng aduna su safe city asibu makoi yeknaba makoina attack tawgadoriba mafam aduni haiduna mafam asida bomb kya amadi attack kya tawselami LP nasu madu ubadagi mafam asida leiriba Mara lejadraba miyosing asi kannabagidamag hi adudagi kumtharaga mi mayam adigi manakta chensela ami civilian miyobesing amadi American gi lanmi sing asigi marakta yamna kanba mongda lan songna duna leirami mata asida American gi lanmi sing adigi maraktagi mayamga manadaba robot ama thoroktuna safe city adugi maikaida chenselaktuna mafam aduda pokhairami asumna pokhaiba asida mafam asida leiba civilian amadi miyobesing kaya amasu sirami masigi matungda haujigiduga chap manaba robot kya su mafam aduda chensela ami civilian sing adu tamna chenselakliba robot sing adu LP gi power sizinaduna mahakna mahaki control makhada irai laina thamami asumna tawringai tanja asida atopa American soldier amana LP da attack torokpadagi LP du nongmaina panduna mafam asida leirami LP du nongmaina panbana maram orga mahakna hujik control toromba robot sing adu control tawkiramde Tanja asida Joshua su LP gi manakta sensilaktuna LP da nongmaina kapakliba misak adu nongmaina kaptuna hatomi adubu tanja asida makoi tamna sensilakiba robot sing aduna activate toroktuna mafam adu pokhai hange tawra ami tanja asida Joshua na LP adu pamkhatuna mafam adu digi yamna kanna senthora ami robot adu pokhairaklabasu LP amadi Joshua makoi ani adu senthokbana maram orga karisu soomde Haujikti LP adu mahaki haksangda sokpana maram oraga mahak asi amukhana phagathange haiba tarabadi nirmata ki manakta pudaba yaramde madigi Harunna Joshua amadi LP makhoi ani adu nirmata ki manakta punaba toromi adubu hariba matam asidadi American gi soldier sing amadi civilian sing adugadi lal leptana tawduna lehorami somdana general aduna drill gi girlfriend kami adubu amukhana semkatuna mangondagi Nirmatagi information kya lawrba matungda mahakpu amuk nongmaina kaptuna hatomi asumna hairami mayana LP adubu semnabagidamakta mahaki uterus adu scan tawduna mahakpu semkhibani mata asida ikoina karingumba makhangba ngami madudi LP hariba angang nupa macha asi maya amadi Joshua gi sikraba mahaki macha adugi copy oina chap manana sembani haibasi samna hairabada mahaki clone na sembani madudagidi mong kharana LP adubu yamna senglaba mandir amada puduna laami mafam asida Joshua na mong ama unarami hairiba mong asi LP na hairamba mong amani adudagi gyanteng haibadi sargar haibani haina su hairami masina hainingnibudi ngasai Joshua na LP da hangba matamda gyanteng haigiba adu Hebel haibani maramdi maya hairiba maki girlfriend asi hauji makhogi mafam asida leitre Hebel da leikhre haibani Joshua na temple adugi manungda sangpa matamda LP adu mahaki hakchang adu karisu tawdabida mayagi manakta hiptuna leramba adu mahakna urami mongna sumna Joshua da wari lira ami sahi mangagi mamangda tawkhiba attack aduda nahaki nupi maya amadi nahaki nasanupa LP asi sikrabani adubu nahaki nupi maya adu asigumlaba phibam sida puduna lakhibani aduga ngasidagine sahi mangagi mamangdagisu asigumlaba phibam sida lairaklibani matamasida Joshua na khangami mahaki nupi maya asi sikre haibasi adubu mahaki sikraba body adu Haruna mafam aduda poraktuna robot kyoba body asi pansanduna asigumlaba phibam asida hingduna lehla poirami mahaki nupi gi asigumlaba phibam asi uba matamda Joshua du mathwai nungaitana kapsarami aduga Joshua na mamangi matamda mahaki nupi mayada tawkiba aranbasing adu ngakpinabagidamak haijarami masida Joshua na aroiboina mahaki nupigi machine adu off tawduna mahakna bai haiduna hairami tanja asida American singi soldier sing adu mafamda laktuna attack kya tawrami Colonel Howell na mafam asida changaktuna Joshua da nongwaina namduna LP adu makhoida sinana ba hairami mata asida mayagi clone dugi chip amada loina record tawsanduna leirami adubu maninglomdagi American lanmi sing adu laktuna mayagi clone adu dagi chip ama hapchanduna chip aduda mahaki oiba wari amadi wakhalon sing adu loina lokthomi makhoina sumna tawringai tanja asida makhoigi tunglomdagi Harun laktuna American army sing adu loina hatora ami adubu mafam asida bomb pokhai hanbadagi Colonel Howell adusu mafam asida sirami masigi matungda Joshua LP amadi Harun makhoi ahumna chip adu puduna mafam asidagi chenkirami adubu American soldiers singna makhoi sing adubu amukhana farami masigi matungda makhoi sing adu pharaga puraga chatkirami adubu matang asida LP adu Los Angeles ki jail amada faduna lei haibasi khangami ngak leiraba matungda
अमेरिकन की आर्मी सिंह अदुना जोशुआ अदुबु एलपी की मनाक्ता पोराअमी अदुगा एंड्रूना जोशुआ दा नोंमयमा पीदुना माकी मसानुपा एलपी असिबु हाटलु हाइदुना हाइरमी जोशुआनासु नोंमयदु पाइदुना एलपी की मनाक्ता चंगक्तुना एलपी की मनाकोंगदा जोशुआना लोना करिगुमा वही करा हाइरमलगा एलपी अदुबु नोंमयना काप्तुना मफम असिदा हातोअमी मतांग असिदा मखोय म्याम अदुना एलपी असि सिरे हाइबसि खगमी मसिगी मतुंगदा एंड्रूना एलपी की बॉडी सिंग असि मसेन मसे ताना लोइना थुगाइनबा हाइरमी मसिगिदमक मखोयना कार अमदा तोंगदुना मखोय सिंग अदु लोइना लामी मखोयना एलपी अदुबु कारदा हाप्तुना लाइबा मतम अदुदा जोशुआसु एलपी गा लोइना लामी हाइरिबा मतम असिददी मखोयना लंबीदा लाकपा मतमदा एलपी अदु खंगौदना हिंकलामी मता असिदा अखोयना खंगी मदुदी ngасai जोशुआना एलपी दा नोंमयना कापखिबा अदु असेंगबा मक्किदी मंगोंदा काप नते मखोय अनी ना सिनाखिबा प्लान अमा ओइरमी मदुदगी एलपी ना मखोयना तोंगाइबा कार अदु महाके शक्ति सिजिनदुना कार अदु मफम असिदा एक्सीडेंट थोअलामी गाड़ी एक्सीडेंट तौबदुना मरम ओइरगा लंबी अदु लोइना थिंगनकिरमी मसिगी खुदोंचाबा अदु लौरुगा एलपी अमदी जोशुआ मखोय अनी मफम असिदगी चेनकिरमी मखोय अनी ना सुम सेलकपा मतमदा स्पेस पोर्ट अमा यौरामी मफम असिदा हारिबा मफम असिबु एलपी ना हैक तौदुना बोर्डिंग मशीन अदुबु हैक तौरमी मदुदगी मखोय अनी ना मफम असिदा लैबा प्लेन अमा तोंगदुना नोमैड हारिबा स्पेस स्टेशन अदुदा चटखिरमी हारिबा मतम असिदा एंड्रूना एरोप्लेन सिंग अदुबु मखोयगी मफम असिदा अमु हलकनबा हाइरमी तंजा असिदा एलपी की शक्ति सिजिनदुना एरोप्लेन अदुदी नोमैड हारिबा स्पेस स्टेशन अदु तमना चटखिरमी मफम अदु हेक यौबगा सिविलियन सिंग अदु प्लेन अदुदगी कुमदरअमी तंजा असिदा मफम असिदा लैरिबा गार्ड सिंग अदुना एलपी अमदी जोशुआ मखोय अनीबु फानबा तौरामी मखोयदे अटैक तौरके तौरिबा गार्ड सिंग अदु जोशुआना प्लेन अदुगी थों हांगतोक्तुना मखादा लोइना ताहलामी सोमदना एंड्रूना नोमैड अदुदा सिविलियन सिंगी रोबोट सिंग अदुना लैरिबा मफम अदुदा बॉम्ब थादनबगिदमक्ता कमांड तौरमी तंजा असिदा जोशुआना एलपीनासु मयागी चिप अदु पाइरगा कंट्रोल रूम अदुदा चंगगा मफम अदुदा लैरिबा मिसाइल सिंग अदु महांगना लोइना कंट्रोल तौरमी मसिगे मतुंगदा जोशुआना नोमैड हारिबा स्पेस स्टेशन असिबु थुगाइनबगिदमक बॉम्ब क्या फिट तौबा होरामी महांगना फिट तौरिबा बॉम्ब सिंग असि मिनिट 10 की मतुंगदा पोखाइगदबा लोइना ओइरमी एलपी सु महांगना हलकपा मतमदा सोइबदगी महांगना रूम अमदा चंगमी महांगना चंगइबा रूम अदुदा महाकी ममागी वर्जन ओइबा रोबोट अमा लैरमी रोबोट मयाम अदुगी मरक्तगी ममागी वर्जन ओइबा रोबोट अमा एलपीना लोक्तरोक्तुना चिप अदुबु महाकी ममागी वर्जन ओरिबा रोबोट अदुदा हापसलमी महांगना चिप अदु हापसलबसु महाकी ममागी वर्जन ओरिबा रोबोट अदुदी करिसु तौरमदे मदुदगिदी एलपी अदु जोशुआगी मनाक्ता अमु हलाअमी हारिबा मतंग असिदा जोशुआ दिदी महांगना सेटलिबा ऑक्सीजन जाउरिबा सूट अदु ऑक्सीजन लोरकपदगी मफम असिदा वानथादुना लैरमी तंजा असिदा एलपीना जोशुआ अदुबु ऑक्सीजन लैबा रूम अमदा पुसलाअमी अदुगा मखोय अनी अदु मफम असिदगी चटखिनबगिदमक्ता इमरजेंसी ओइबा कैप्सूल अमाबु सेममी मतंग असिदा नोमैड हारिबा स्पेस स्टेशन असिदगी मिसाइल क्या तारक्तुना खुल क्या अमसु लोइना थुगाइरमी ngahaki matungdadi एंड्रूना एलपी की मनाक्ता ऑक्टोपस मानबा रोबोट अमा थाजलाअमी तंजा असिदा एलपीना मखोयने लेरिबा पोर्ट अदु थोंगलोजलामी अदुम ओइनामक एलपीना महाकी शक्ति सिजिनदुना महाकी मनाक्ता लाइबा ऑक्टोपस मानबा रोबोट अदुसु कंट्रोल तौरमी मतंग असिदा एलपी अदुदी पोर्ट अदुगी मनुंगदा चंगदुना लेहौरमी अदुगा जोशुआदी पोर्ट अदुगी मनुंगदा चंगदबिदा थोंग अदुगी मपानदा लेहौरमी हारिबा थोंग असि अमुहनसु हांगतोकपा यारमदे मसिदा जोशुआना थोंग अदुबु हांगनबा यामना कन्न होनरमी अदुम ओइनामक थोंग अदुदी हांगबा यारमदे असुमना तौनरिङै मतम असिदा ngasai mamangda जोशुआना स्पेस असिदा फिट तौदुना थमंबा बॉम्ब सिंग अदु मसा मथंदा पोखाइबा होरामी बॉम्ब सिंग अदु पोखाइरकपना मरम ओरगा नोमैड हारिबा स्पेस स्टेशन अदु मथंग मथंग पोखाइरकपदगी मफम असिदा मिसाइल क्या अमसु डीएक्टिवेट तौखिरमी एंड्रूना थादरखिबा मिसाइल म्याम अदुसु पृथ्वीगी लमाय योरमदाइदा असोमदा लोइना डीएक्टिवेट तौखिबा अदुना मरम ओरगा रॉकेट सिंग अदु पोखाइदबिदा पृथ्वीगी लमायदा ओइना तासलामी मतंग असिदा जोशुआना महांगना मफम अदुदगी चनिंगदबा तारबसु मखोयगी पोर्ट अदुदी महांगना रिलीज तौखिरमी मसिगी मतुंगदा जोशुआना एलपी दा सुमना हाइरमी अखोय अनी असि हेवन दो ओइना थेंगनरसि हारिबा सिन असि यामना इमोशनल ओइबा सिन अमनी तंजा असिदा ngasai एलपीना ममागी कॉपी ओइबा रोबोट अमादा चिप हापसलंबा माया अदु जोशुआगी मनाक्ता लाक्तुना मखोय अनी कोंजनदुना लैरमी असुमना मखोय अनी मफम असिदा अरोइबोइना थेंगनदुना लैरमी तंजा असिदा मखोयने लैरिबा जगा अदु बॉम्ब लोइना पोखाइरक्तुना मखोय अनीगी अरोइबा पुंसी ओइखिरमी सोमदना एलपी अदु करिसु टेक्ता काइदना पृथ्वीगी लमाय यौना ताराअमी एलपीना पोर्ट अदुगी मनुंगदगी थोरकपा मतमददी मियोइबसिंग अमदी सिविलियन सिंग अदुना यामना हराउना लैबा दुसु उरमी हाइबदी
Nomad hariba space station asina pokhaibadagi American singi mafamdagi makoi sing asi freedom oina hingba ngame haibani. Sin asi ulaba matungda film asigi aroiba sin ocean kirami. Karigumba ngasigi aigi explanation asida soikiba lankiba yaurabasu mayamna ngakpiu ngasigidi mata aswaida kainaras.